ꯂꯥꯛꯂꯤꯕ ꯑꯣꯒꯁ 13ꯇꯒꯤ ꯍꯧꯒꯗꯧꯔꯤꯕ ꯍꯥꯎꯁꯤꯡ ꯁꯦꯟꯁꯁ ꯑꯃꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯁꯦꯟꯁꯁ ꯑꯁꯤꯒꯤ ꯃꯃꯥꯡꯗ NRC ꯑꯞꯗꯦꯠ ꯇꯧꯅꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯥꯛꯂꯤꯕ ꯑꯣꯒꯁ 6ꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ JFD ꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯅꯤꯡꯁꯤꯡ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ JFD ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯍꯜꯂꯛꯄ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯝꯗꯝ ꯑꯁꯤꯗ NRC ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯄꯤꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯣꯛꯍꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯍꯜꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯅꯕ ꯑꯜꯇꯤꯃꯦꯇꯝ ꯑꯃꯗꯤ ꯔꯤꯃꯥꯏꯟꯗꯔ ꯑꯁꯤ ꯄꯤꯁꯤꯟꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ 23ꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ CSO ꯀꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯂꯥꯛꯂꯤꯕ ꯑꯣꯒꯁ 13ꯇꯒꯤ ꯍꯧꯒꯗꯧꯔꯤꯕ ꯍꯥꯎꯁꯤꯡ ꯁꯦꯟꯁꯁ ꯑꯃꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯁꯦꯟꯁꯁ ꯑꯁꯤꯒꯤ ꯃꯃꯥꯡꯗ NRC ꯑꯞꯗꯦꯠ ꯇꯧꯅꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯥꯛꯂꯤꯕ ꯑꯣꯒꯁ 6ꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯎꯊꯣꯛꯇ꯭ꯔꯕꯗꯤ ꯑꯣꯒꯁ 8ꯇꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯤꯡꯁꯤꯡ ꯆꯦꯔꯣꯜ ꯑꯁꯤ ꯄꯤꯁꯤꯟꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫